ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝꯗ ꯃꯥꯏ ꯄꯥꯛꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯂꯔ ꯑꯦꯅꯔꯖꯤꯒꯤ ꯃꯇꯦꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯃꯗꯤ ꯍꯦꯜꯊ ꯀꯦꯌꯔ ꯈꯔꯗ ꯃꯩ ꯐꯪꯍꯟꯕꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠ, ꯋꯥ ꯑꯃꯁꯨꯡ ꯎꯗꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯀꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕꯤ ꯆꯨꯔꯆꯥꯟꯗꯄꯨꯔꯗꯒꯤ ꯃꯥꯔꯒꯔꯦꯠ ꯔꯥꯝꯊꯤꯌꯔꯁꯤꯌꯝ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯥꯔꯃꯤꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕ ꯈ꯭ꯔꯤꯆꯦꯅꯥꯕꯨ ꯁꯤꯡꯊꯥꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯥ ꯑꯃꯒꯤ ꯑꯔꯣꯏꯕ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯒꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯟ ꯀꯤ ꯕꯥꯠꯇ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 90 ꯌꯧꯗ꯭ꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯅ ꯉꯁꯤꯗꯤ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯉꯝꯂꯦ꯫ ꯁꯦꯠ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯤꯡꯊꯤꯅ ꯐꯪꯗꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯅꯕꯗꯒꯤ ꯁꯦꯠꯅ ꯄꯥꯝꯕꯩ ꯀꯌꯥ ꯊꯤꯔꯛꯄꯗ ꯁꯣꯂꯔ ꯑꯦꯅꯔꯖꯤꯅ ꯁꯣꯂꯨꯁꯟ ꯑꯣꯏꯒꯅꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯅ ꯁꯣꯂꯔ ꯄꯦꯅꯦꯜ ꯈꯤꯟꯗꯨꯅ ꯃꯩ ꯂꯧꯕꯒꯤ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯊꯕ ꯍꯧꯈꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯈꯨꯡꯒꯪꯒꯤ ꯌꯨꯝꯊꯣꯡ ꯆꯥꯝꯃꯔꯣꯝꯗ ꯁꯣꯂꯔ ꯄꯥꯋꯔꯒꯤ ꯃꯇꯦꯡꯅ ꯃꯩ ꯉꯥꯜꯍꯟꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯅ ꯍꯣꯠꯅꯖꯃꯟꯅ ꯉꯁꯤꯗꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯈꯔꯗ ꯁꯣꯂꯔ ꯄꯥꯋꯔꯅ ꯆꯂꯥꯏꯕ ꯌꯥꯎꯔꯦ ꯍꯥꯏꯈꯤ꯫ PM ꯁꯨꯔꯌꯘꯔ ꯃꯨꯐꯇꯤ ꯕꯤꯖꯂꯤ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯁꯣꯂꯔ ꯄꯦꯅꯦꯜ ꯈꯤꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯂꯨꯄꯥ 75,000ꯗꯒꯤꯅ 40 ꯐꯥꯎꯕ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯤꯡꯗ ꯐꯪꯍꯜꯂꯤ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯂꯅꯥꯏ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯁꯨ ꯁꯣꯂꯔ ꯄꯥꯋꯔ ꯁꯤꯖꯤꯟꯅꯕꯗꯒꯤ ꯄꯥꯟꯗꯝ ꯑꯗꯨꯃꯛꯇꯤ ꯆꯞ ꯃꯥꯟꯅꯅ ꯐꯪꯕ ꯉꯝꯃꯤ꯫ ꯁꯣꯂꯔ ꯄꯥꯋꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯝꯄꯦꯟꯁꯤꯡꯗ ꯑꯅꯧꯕ ꯏꯅꯣꯠ ꯑꯃꯁꯨ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯄꯨ ꯃꯈꯥ ꯇꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯗꯄꯨꯔꯗꯒꯤ ꯃꯥꯔꯒꯔꯦꯠ ꯔꯥꯝꯊꯤꯌꯔꯁꯤꯌꯝꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯋꯥ ꯑꯃꯗꯤ ꯎꯅ ꯄꯨꯊꯣꯛꯂꯤ꯫ ꯃꯥꯔꯒꯔꯦꯠ ꯑꯁꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯀꯤ ꯑꯥꯔꯇꯤꯁꯠ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯁꯨ ꯑꯑꯣꯟꯕ ꯄꯨꯔꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯦ꯫ ꯉꯁꯤꯗꯤ ꯃꯥꯔꯒꯔꯦꯠꯅ ꯃꯤꯑꯣꯏ 50ꯔꯣꯝ ꯊꯕꯛ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯅꯠꯇꯅ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯌꯧꯍꯟꯕ ꯉꯝꯂꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈ꯭ꯔꯤꯆꯤꯅ ꯆꯠꯊꯔꯛꯈꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯥꯔꯃꯤꯡꯅ ꯃꯍꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯦꯝꯄꯥꯋꯔ ꯇꯧꯕ ꯉꯝꯂꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯔꯒ ꯈ꯭ꯔꯤꯆꯤꯅꯥꯗ ꯐ꯭ꯂꯣꯔꯤꯀꯜꯆꯔꯗ ꯊꯋꯥꯏ ꯂꯨꯞꯅ ꯃꯊꯧ ꯄꯥꯡꯊꯣꯔꯛꯄ ꯑꯁꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯔꯀꯦꯠ ꯀꯌꯥꯗꯁꯨ ꯁꯝꯅꯕ ꯉꯝꯂꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅ ꯃꯇꯝꯒ ꯆꯨꯅꯕ ꯃꯤꯠꯌꯦꯡꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯈ꯭ꯔꯤꯆꯤꯅꯥꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯦ ꯍꯥꯏꯅ ꯄ꯭राइम मिनिस्टर नरेंद्र मोदीना मखा ताना थागतपा फोंदोक्खी। श्रीमान मोरांगथेम जी मणिपुर के जिस दूर से और उन्हें ये सॉल्यूशन मिला सोलर पावर में। हमारे मणिपुर में वैसे भी सोलर एनर्जी पैदा करना आसान है और इस अभियान की वजह से आज उनके क्षेत्र के सैकड़ों घरों में सोलर पावर पहुंच गई है। खास बात यह है कि उन्होंने सोलर पावर का उपयोग हेल्थ केयर और आजीविका को बेहतर बनाने के लिए किया है। चूरा चांदपुर में मार्गरेट राम थारसी एमजी उनके प्रयास ऐसे ही हैं। उन्होंने मणिपुर के पारंपरिक उत्पादों को, वहां के हैंडीक्राफ्ट को, बांस और लकड़ी से बनी चीजों को एक बड़े विजन के साथ देखा और इसी विजन के कारण वो एक हैंडीक्राफ्ट आर्टिस्ट से लोगों के जीवन को बदलने का माध्यम बन गई। आज मार्गरेट जी की यूनिट उसमें 50 से ज्यादा आर्टिस्ट काम कर रहे हैं और उन्होंने चोखोने क्रिचेना जी का है। उनका पूरा परिवार परंपरागत खेती से जुड़ा रहा है। क्रिचेना ने इस पारंपरिक अनुभव को एक और विस्तार दिया। उन्होंने फूलों की खेती को अपना पैशन बनाया। आज वो इस काम से अलग अलग मार्केट्स को जोड़ रही है और अपने इलाके की लोकल कम्युनिटीज को भी एम्पावर कर रही है। ये उदाहरण इस बात का पर्याय है कि अगर पारंपरिक ज्ञान को आधुनिक विजन के साथ आगे बढ़ाएं तो ये आर्थिक प्रगति का बड़ा माध्यम बन जाता है।